Hayengdagi haugadoriba anirak suba North East Multimedia Campaign 2020 da awang nongpoki state nipandagi khangatlaba rock band nipana sai sangdamnagi thauram pangthokadori amasung saikho mirabai chanuna masagi national record tagi kg ani henna haibadi punna kg chani ga supna hum thangatuna world ranking da mari suba position da laikre Mayam Bakramjari Adam Yang Biri Impact News ni ay Pinky Okram na hauzik pungja si fao bagi maru iba pausing miyam da pizari. Manipur AIDS State AIDS Control Society Max na sinduna thasi ki tarukta pangthok kadoriba anirak suba North East Multimedia Campaign 2020 ki matangda paumi singa unabagi thauram pangthokre. Campaign asigi manung channa awang nongpoki state nipandagi khangatlaba rock band nipana isai changdamnabagi thoram ama palace compound da laiba bhaiya chandra open air theater da pangthokadori lamphel RD wing complex da laiba max ki loisangda pangthoki ba thoram aduda society asigi project director Ais Rositana HIV AIDS laina ga sagona duna hingliba mioi singda khunai miyamna hanthana yengliba asi koknanaba amadi inkhalakliba naha singbu laina makhalasigi asidagi laptop haningnabagi pandamda campaign asi pangthokpani inglising ani ga supna tarama panda Kohima da pangthokiba ahanba North East Multimedia Campaign da Manipur gi rock band The Wishes na ahanba mana fanglakhraba matungda chahi asigi oina rock band Innocent Aina State asigi mode singani haina mahakna fongdoki nakala maromda nako ki Deputy Director General Dr. Naresh Goyal na Chahi kunga mapan gi makhada lairiba inkhalakliba naha singbu laina asigi matangda mamutana khanghanduna laina asidagi ngakthok hanba mathau tai haiki I request all of you to please come and join us on 6th at the second edition of the North East Multimedia Campaign and join us in our fight against HIV and AIDS to address some of the issues of HIV AIDS in the region through music. The whole idea is to reach youth with a language which they understand and to reach more and more. So we have system of red ribbon clubs in colleges. We have system of adolescence education program in schools for higher classes. And we have a system of reaching out of school youth also through NYKS, etc. Manipur lengakna athubada chap chaba mityeng changbiduna English singaniga supna tara humdoi police constable male gi waiting list lairiba candidate sing chaliba tha sigi tara manga fawbigi manungda lausin biu haina wakat mifam chathakre 2013 police constable male waiting list candidate sing na sinduna waiting list laiba candidate sing amasung makhogi guardian sing yauna hauba marak kaisam laikai community hall da chathakiba wakat mifam aduda 2013 police constable male waiting list ki spokesperson thingbaizam Pradeep Nahai 2013 police constable male waiting list da lairiba candidate sing asibu lausin biu haiduna mamang da su kayara khanna haujik paliba lengak asida haijaba laikre aduba haujik fawba thabakta onthok piba laitri maram asina waiting list da lairiba candidate sing amadi imung manungi awaba ubiduna paliba lengak asina waiting list da lairiba candidate sing asibu athuba matamda lausin biduna state lengak asigi law amadi order ngak senbada yahan biu haiki कोई 2013 पुलिस कांस्टेबल में 7 की कोई पुलिस कांस्टेबल की कोई 13 की वेटिंग लिस्ट कांगो ने कोई ऐसी DPCG कोई 2013 दा कांग्रेस गवर्नमेंट की मतमदा तौखिबने अदुबो कांग्रेस गवर्नमेंट हाइदोक्तना थानबिरंबदो ngasi lenga asina BJP government na yam pukchan chauna honorable CM na haidokpiduna akhoi awawa mayam kohan phiki adubo ngasi maksu watching list lai horiba khoi chani amadi masigi imung manung asri ngasi phawo am wana leiri aduna honorable CM na machane manaw ne khambiduna akhoi bu amutan nungsibiduna lenga asigi law and order da ngakpada akhoi bu saruk ya hanbiu haibase honorable puning CM ge puning sinjari ngasi akhoi nang phamjari ba si akhoi hana press conference ke phamkhre yam haijabe mayam haijagre tabi da bodagi ngasi akhoi dharna si phamjabane khoina phamjari ba dharna si am peace oina phamjaba dharna si da honorable CM na su akhoi awaba su ubiraga amutang di akhoi bu machane manaw ni khanbiduna haidok piu haiduna akhoi appeal tawjari
Punsida mai pakpa mioi ama oge khallabadi self confidence hotnaba kanba amasung thaksi khatsi khangna chatpa mathau tai haina UNACO school gi chairman and irabantana phongdokre Khongmanjon 3 da leiba UNACO school gi multi purpose hall da handak pangthokadoriba class 10 amadi 12 ki exam gi blessing ceremony da wafamasi phongdokibani Thoramadu da irabantana makhata na hai self confidence leitraba mioi sing adudi kaidonung da mai pakpa ngamloi Punsida mai pakpa misak ama oige hairabadi hotnaba kanba amasung chatnalon chat khangna chatpa mathau tai afaba khunai ama semnana bo hotnabada mahairoi singi thodang yamna chawi school asina mamangi chahi ani thangna na science ki topper puthokpa ngamle class 10 amadi 12 ki exam asi mahairoi singi khwaidagi maru oiba tangkak amani haiki Isana isabu thajaba self confidence sina khwaidai maru oibani parikha khudimakta punsi maru oiba tangkak khudimakta sina khwai maru oi adu pakhat kanu confidence manganu cool down to aruba timing da punsi gi mai pakwa baje confidence mangda ba adu isa je cool down to ngamba ingda ngamba adu kota na mai pakane punsi da mai pakhe haragadi hona bakan madi yaw da yade hona bakan ba haibasi madi yaw da yade adu hona bakan ba haibasi mahut leite There is no substitute for hard work in the life. Aduna isak sak hard work ta mingon da sinaba yaroi adu hard work yaudana punsi da mai pakpa leite mai pakpa orge haragadi hard work ajimadi kan ma sunga yadre simadi Sumang Lilagi Saknairaba Aiba Amadi Academy Awardee Ahaibam Debena Ikhang Khangaudana Laikhidabada Manipur State Sumang Lila Council na awaba phongdokre Awaba phongdokpagi thoram adu Laikhidraba Ahaibam Debengi Hiang Thang Mamang Lekai da leiba mahaki mayumda Manipur State Sumang Lila Council ki thopu basing amadi Laikhidraba Aiba asigi imung manungi mioi singna saruk yaduna pangthoki Thauramatuda Sumang Lilaga Mari Lainaba Mioi Singh, artist Amadi Imung Manungi Mioi Singna, Laikhidrabaki photo da Laisu Katune Kai Kumnabu Utki, Panbayabadi Ahaibam Deben, Chahi January Kunga Tarukta, Masagi Anaba Amanamaram Oiraga Laikhidabani, Mahak Masagi Chahi Homfutare Sukre, Mahak na Iramba, Maming Kiba Sumang Lila Singi Manungda, Laikang Thambal, Thadoi Chapter 1, 2, Amadi, China da Ken Krabi, China da na Ken Krabi, Panbayai. Climate change impact on developing countries haiba hiramda numit nini oiba national seminar ama UP gi Varanasi da leiba Mahatma Gandhi Kashi Vidyapita pangthokre hairi seminar adu DDU Center for Kausal Dhanamanjuri University ki Director Dr. Rahizuddin Sekhna Manipur da government amadi miyamna climate change thengnanaba paikhatliba khongthang singi maramda paudam ki hairi BIR film production ki ahanba oina puthokadoriba film Mairik ki yaifathoni pangthokre BIR film production na sinduna konung mamang palace compound da leiba lamyan ba sanglen da pangthoki ba thorum aduda film forum manipur gi president S Mangoljau film forum manipur gi vice chairman Birendra Salam amasung eminent filmmaker L Surjakantana mathang sitna chief guest of honor amadi president oina sarukyaki film asigi producer na Malem Laina Oiri Binoranjan Oinam gi story amasung screenplay da KP Das na direction tauri AV Khundrakpam Soma Laistram Gepelina Mangoljau Prem Sharma Indu Roger Saikhom na chingbana mapung oiba character singda saktam langduna film asigi thawai hapli Chamaga Tarahumdoi Battalion BSF ki Civic Action Program gi makhada Manipur gi tongan ba manung hanjan ba mafam singda training program medical camp pangthok bagaloinana tongan ba potlam kaya yenthokre Chamaga Tarahumdoi Battalion BSF ki commandant Hidam Subol Singhna luchingduna February amada Churachandpur district ki orphanage singa mau inda free medical camp ama pangthokre February ahumdana
Ganpi Mall Village, Torvung Village, Amadi, Haulai Khopi Village, da modern solar street lighting system gi set sing Yantok Rehairi, Loinana, Oinam, Sawom Bungdana, January Kuntra dagi February Ohum Fawa, Vermi Compost ki Matang da, Lomi Sing the training program sing Piki Hairi. Matang Swice the break Amalauki break ki Matung da direct tax. विवाद से विश्वास बिल 2020 ngasi Lok Sabha ki mifamda Union Finance Minister Nirmala Sitharaman na puthokлагani haibagi pau amadi Manipur amasung malem ki tongan ba ipau sing puduna lakchage Impact News pumieng taduna leibiu mayam ba mukha na taram nok cheri bulletin asi ki makhata ba pau miyam da pizari direct tax विवाद से विश्वास बिल 2020 ngasi Lok Sabha ki mifamda Union Finance Minister Nirmala Sitharaman na puthokлагani हाइरिबा बिल असिना डायरेक्ट टैक्स पेमेंट सिंगी लिटिगेशन सिंग हंथा हननबा पांदम थमली यूनियन बजट न लाउथोकिबा विवाद से विश्वास स्कीम असिना टैक्स पेयर सिंगी टैक्स डिमांड सिंग अदुबु मार्च कुंट्रा मातोय फाउबगी मनुंगदा थिदोकलगा इंटरेस्ट अमदी पेनल्टी सिंग फंगनगदौरिबनी स्कीम असिगी मखादा टैक्स पेयर सिंगना मार्च कुंट्रा मातोय फाउबदा टैक्स थिबा ngamhaudrabadi टैक्स अदुगी चादा तरा हेलगा जून कुंट्रा फाउबगी मनुंगदा थिबा यागनी हाइरी India, the emerging defense manufacturing hub hairiba theme asida tarama thoirak suba Defense Expo 2020 ngasi Uttar Pradesh ki Lucknow da Prime Minister Narendra Modi na haudoklagani February 8 faubada numit mangani chupna chathagadoriba Defense Expo 2020 asi haudokpagi thoram asida Union Defense Minister oibata natana local MP amasu oiriba Rajnath Singh su saruk yagani ngasi dagi chathaba haugadoriba Defense Expo 2020 asida Maliam gi lebak nifu gi Defense Minister singna saruk yagadori loinana African lebak tara mari dagi Defense Minister singi manungda Czech Republic, Mexico, South Korea, United Arab Emirates hairiba lebak sing asisu yauri Lucknow da ngarang pangthokpa Defense Expo 2020 asigi Curtain raiser ki thoramda Defense Minister Rajnath Singh na hai Defense Expo 2020 asige manung channa ahanba oina India Africa Defense Conclave amasu pangthokani hariba conclave asida Africa ke leba kuntra henbana saruk yagani loinana expo asida saruk yana bagidamakta housing company lising ama henbana register tawraki hairi Hauzik Sanabagi Pauda Saikho Mirabai Chanuna Masagi National Record Taki KG Ani Hena Thankatuna Punna KG Chaniga Supna Ohum Thankatuna World Ranking da Mari Suba Position da Laikre Kolkata da Pangthokpa National Championship Ngarang Masagi Chahi Kunga Manga Khakta Ngairibi Mirabai Chanuna KG Nifumapan gi Kanglupta Snatch da KG Marfunipan Clean and Jerk da KG Chamaga Tara Manga Yauna Punna Chaniga Supna Ohum Thankatuna Gold Medal Laukibani Mahakna World Ranking da China gi Jiang Huihuabu KG Chaniga Tarani Thoi amasung Hao Ji Hui KG Chaniga Tarama Thoi amadi Korea gi Ri Songgam KG Chaniga Supna Mapan gi Mathangda Mari Suba Mafam Kankre South Africa gi Potchefstroom da Hauzik Chathariba ICC Under 19 Cricket World Cup ki ngarang sanakiba ahanba semi-final match da Indiana Pakistan bu wicket tarada maithiba piduna final changkre semi-final match atuda Pakistan hana batting tauba over nifu humdoiga ball amada wicket loina turaga run chamaga humbudrani thoikhak lauduna pandam thamkibani madugi paukhumda Indiana supnagi over kuntra mangaga ball anida wicket amata tudana run chamaga humbudra taruk lauduna yamna lakchana maithiba pikibani ICC Under 19 Cricket World Cup ki final lakliba February 8 sanagani World Cup asigi ani suba semi final match dana hayeng sagol sen numita New Zealand amadi Bangladesh ani na sanaragani Hauzik Chathariba Hero I League King asi sanagadaba league match ta Chennai City amadi Indian Arrows ani na lamba thengnergani haiba match asi ngasi numidang pung 3 taba matamda Chennai gi Nehru Stadium ta sanagani league asi gi table da Mohan Bagan na point kungo humdoi fangduna mangjil thari Minerva Punjab amadi Trau FC na point 13 amadi 15 fangduna ani suba amadi ahum suba position da leiri
Hojik chathariba Indian Super League 2019-20 da ngasi Goa amadi Hyderabad anina lamba thengnaragani. Hariba match asi ngasi numidang pung 8:30 taba matamda Goa gi Jawaharlal Nehru Stadium da sanagani. League asi gi table da hojik Goa na point 13 fangduna ani suba position da lairibani aduga Hyderabad na supna gi point 3 khak fangduna table asi gi aroiba da lairi. All Manipur Football Association asinduna Manipur State ki oina ahanba RK Jai Chandra Singh Manipur Youth League 2020 da Wangkhai Kendrabu represent tawduna saruk yagadoriba North Eastern Sporting Union Nesugi Sanaroi Singda Wangkhai Kendra ki MLA Okram Henry na jersey yenthokre. State ki thakta lamdam asida football masanabu grassroots level dagi hauna yokhatnanaba amfana paikhatliba thaurang asida sanaroi singna chapchana khudong chaba launana bhotna se haina MLA Okram Henry na appeal tawkhre. Khurai da leiba Nesugi playground da pangthokiba achamba thauram amada Nesugi Manipur Youth League ta saruk yagadoriba Nesugi chahi 13 15 amadi 19 gi sanaroi singda makhoina setnanaba uniform jersey amadi short sing yenthoki. Thoramaduga Mari Lenana MLA Okram Henry na state asida ahan ba oina amfagi mityang makhada lamdamasi ki football bu pamjaba sanaroi singbu grassroots tagi hauna yokhatnabagi wakhalonda Manipur Youth League ama pangthoknana ba ahan ba oina sililang liba asigi khudong jaba lamdamasi ki sanaroi maru oina nesu ki sanaroi singna launana bhotna si haiki amfana sinduna ahan ba oina Manipur Youth League ama state asigi tongan ba age group ahum dagina team tarama thoina saruk yaduna pangthokadoriba asida punna sanroi chanipan ga kun ga mangana saruk yagani league asi tha sigi taruk tagi hauraga April 13 fauba ahum chupna pangthokani मीदी रिक्रूट तौब याब नते सानबसिदी इसाना विलिंगली अखोय सानजगे हायरा कान अखोयना मतेंग पांगदौ ngaktan si अखोयना स्माइना मोय बुसअप तौबगी टाइमिंग अमा पीरिबसे मोयना विलिंगली यारकपदुनानि हायतारे सानबा हायबसे मयामने खांगी दुंगाय स्टेज फजना डिसिप्लिन जे सितगी पींगेदगी मेंटेन तौरगा फजना तौहितारदी गोल्डन प्लेयर लेरि मयामजो वाइ नॉट अखोय मणिपुर दसु एगी केंद्रसु एगी लेकाय दसु कदौबगी यावरोय हायबदुनि अदुना अखोय मणिपुर सरकार गे जुजिक डे नाइट सानबा याबगी पॉलिसी लाबनिना इंडिया गवर्नमेंट की पॉलिसी मखन मखन सु मयाम जोंग लायो खेलो इंडिया का ना को अदुना सिगुम से तांजा लहौरगा चिनाव मयाम सिंगिना सानबी हो आई लाइन दु इलहौरगा आई चानाबा फम सानबा पामना सानबा आई विजडम दु चलगा सोयदना माय पालकनी हाइबसे आइना हाइजन Gujarat pangthokiba tarasuba National Womenam Championship 2020 gold medal loba ngamlakhiba Braja Basi Mayum Nesitabu Republican Party of India RPI Athawale Manipur State Committee na taram okre ngasi kaisam pata leiba RPI Manipur State Committee gi office da pangthokiba achamba thoramamada RPI Manipur State Committee gi President Maheshwar Thaunaujamna Brajabasi Mayum Nesita da achamba khudol tamduna pukning thawatki thoramaduga mari lenana Maheshwarna haikibada state asigi sports amadi art and culture na lebak asidana tana malem pumbada masak takli state asigi sanaroi singbu hen afaba sanaro ema ohenana bohotna bada lamdam asida leiriba miyamna chapchaba thodang lomina si haina state president asina fongdoki ngasigi thoramadu da RPI Athawale Manipur State Committee gi member amadi kaisamthong kendro gi miyoi kayana sarukyaki अद अखोई अंगांग अमा अखोई इचा अमा सुमाइना याम मसाना अमसिदा यामना अखोई गोल ग लौदन लापसे कनान ताक्तुरिब अखोइने हेना ताकदबने अखोई गी मीसे अखोइने ने एक्सपोज तौसेबा अदुना अदुगी वखलोंदा नसाना कितंग ngamjaba khara haitare अखोई इचा नुपी सिगी अखोई आइने सिंजबने अखोई की तौरगा सिंजबने सिदा मयामना पुलपना ngasi saruk yabinabei damaktasu yam nungai phongdokchari matung da sumana hena mai pakpa national huzik national gi thakni international thakta kai hena goal lorpa oisanu haina ishwada in thoni Aroibada bulletins ki headlines amuka na miyamda thamjari Hayengdagi haugadoriba anirak suba North East Multimedia Campaign 2020 da awang nongpo ki state ni pandagi khangatlaba rock band ni pana isai changdamnabagi thoram pangthokadori Amasung Saikho Mirabai Chanuna Masagi National Record tagi KG ani hena haibadi punna KG ani ga supna ohum thangatuna world ranking da mari suba position da laikre